Manipur Da Santi Puraknaba Kanglup Khuding Mahousagum Nungsi Channana Leiminnanaba Amadi idea wo Manipur da YUMPHAM OIDUNA Manipur ki district 13 ta cycle THOUDUNA Santi ki PAOJEL PUBA MALEM THONGAM ki KHONGCHAT ASIDA Manipur LEINGAK na HANNA AYETPA PIBIBA si PENDE HAINA MALEM THONGAM na FONGDORAKLI ngarang Chandel dagi Chakpi Karong FAUDUNA Churachandpur tamna chatkigadaba MALEM THONGAM ki Santi KHONGCHAT adu LEINGAK na Chandel Kaithel lagi makha tana chatpada athingba pibadagi halakpagi lambida Maitai Community Joint Coordinating Committee Waithau Kiam Sifai Hauka Amadi Waithongna Thawalgi Babu Bazar Oktuna Ahing Amalelaba Matung Ngasi Makatana Imphal Tamna Haigatpada State Force na Waithau da Tatuna Apan Bapikre Malem Thongamna Chief Minister gi Bangloda Chatnabagidamak Babu Bazar dagi ngasi nungtil pung ama makhairom tarakpada Imphal gidamak khongsan ki adubu Waithau yobada Waithau da leiba State Force ki outposta masing yamdaba police na Malem Thongambu khamduna thamki police ki maikai digi fongdorakpada Imphal manungda miyam di irang leibana Malem Thongamna Imphal thungluba matamda hena achoba irang thoklakpa yai amadi law and order gi fibam yenglaga tangai fadana mahakpu detain tawban haiba wafam thamki hairi Malem Thongamna fongdorakpada Manipur miyam gi Santi Puraknaba khongchat ama oibana lenga ki maikai digi su mateng pangbirakani haina chawna khalamba tu taiwanare Manipur da Santi Purakani hairiba aikoi gi ngasi gi lenga asina dum hena achoba ayetpa pibide maram asina Santi gi khongchat asiga mari leinana lenga ki mafamda demand kaya nimit 15 ni fawbgi manungda fanghanbinaba ngasimak thenglabasu thengna chirol ama pisilagani karigumba demand sing ngasi gi mayokta government asina Laidabadi ngasi gi lenga asi one sided oiba government amani haina lokthok na masem saduna leiri haina pendeba kaya fongdoklamki ngasi date 17 asi Chuchapur Changanaba adumaina I plan tawzabani adubu Chandel da aigi peace campaign da state government ki maikai degi athingba pirakraba madung ngarang asi ITLF ki maikai degi su press statement ama tholabaga loinana aisi Chuchapur lansilaktanaba warning ama sulaire hairiba warning asigi matangda state government ki maikai dagi ngasi ayuk pung 8 phawbagi manungda hairiba ITLF ki press release adugi matangda chapchaba state government ki maikai dagi hukum pigadabani haina ihangna thamjagibani adugu state government ki maikai dagi hairiba thabak thoraksing ase amata lokalaktabana maram orakanda ngasi ase chief minister di office ta chacharaga assembly leibanina mahak masa unadragasu ehaki demand khara mahaki office ta adamaina submit tawna plan tawjabani adugu ehaki submit tawni plan se ngasi nungthil pung ahum chapchana aise office ta submit tawna thawrangjabani adugu ehana ngarang digi hol tawraga leijariba akoi thawal apunba club crime bangi sanglel dagi thoglakpada ngasi asigi thawal gi Waithau outpost mapada masing yamlaba state security force mayamna aigi khongchat asi matam tindahan bagaloina na matam khara detain tawduna thami sigidamakta ju state government na hoji aigi ifamda tawbiriba siguba peace ki khongchat asi da ki tawbiriba maya asi ai aduki matik nuhaijade adumoina thenga su mama su ai sungsoi soidana chief minister ki bangloda na changchanaba adumaina plan tawgani adumoina ayan daksariba khongchat asi di Manipur miyangi santi ki damakta chachaba khongchat amo oidonina state government ki maikai dagi so sabchana initiative lawbirakadra haina khajabani adubu Manipur da peace poraknaba gi dabakta yamna kanna honari hariba asigi asigumlaba popular government asinadi aihaki peace khongchat sida asima kupham asima tawba yamna kanna timbagi masak mawong ama chatharapa asinadi government se one sided oirabara haiba amunda sinaba ama lai adubu aina state government ta 15 days ki matamama ngasi asi sungkyo soidana thanaba plan tawjari point kharaga loinana hariba 15 days sigi running the state government ki maikai dagi Manipur miyamgi damakta aduga aigi peace Daily asigi damakta haiba tare matik chaba thabak tawa amata lokalakaba aina pijariba point sing asi thabak onthoraktaba taragadi one sided oiba adugumlaba popular government amani haina Manipur miyamgi interest laukthoknaba sem saba loijai